ꯅꯦꯝꯅ ꯃꯔꯣꯜ ꯑꯃ ꯏꯔꯥꯡ ꯇꯧꯈꯠꯂꯛꯄꯅꯦ ꯁꯣꯝꯒꯤꯅ ꯏꯔꯥꯡ ꯇꯧꯈꯠꯂꯛꯄꯅꯦ ꯑꯩ ꯁꯨꯝ ꯏꯔꯥꯡꯒ ꯇꯧꯖꯗꯦꯀꯣ ꯈꯜꯂꯣ ꯅꯪ ꯐꯖꯕ ꯈꯜꯂꯣ ꯀꯝꯕ ꯃꯥꯜꯂꯦ ꯄꯤꯛꯇꯤ ꯄꯤꯛꯄ꯭ꯔꯣ ꯃꯥꯁꯦ ꯅꯪ ꯆꯥꯟꯅꯒꯗꯕꯗꯣ ꯈꯜꯂꯣ ꯑꯁꯤꯗꯤ ꯔꯤꯌꯦꯜ ꯃꯦꯗ꯭ꯔꯤꯗꯀꯤꯅꯦꯁꯨ ꯁꯤꯁꯦ ꯑꯦ ꯑꯄꯥꯝꯕꯗꯣ ꯈꯜꯂꯁꯦ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯇꯣ ꯐꯖ ꯐꯖ ꯑꯩꯒꯤꯁꯨ ꯑꯃ ꯈꯜꯂꯣꯀꯣ ꯑꯩꯒꯤꯗꯤ ꯋꯥꯏꯠ ꯇꯧꯒꯅꯨ ꯋꯥꯏꯠꯇꯤ ꯌꯥꯝ ꯃꯣꯠꯒꯟꯕꯅꯦꯕ ꯑꯁ ꯔꯦꯠꯇꯣ ꯑꯩꯉꯣꯟꯗ ꯑꯩ ꯄꯛꯆꯗꯧꯕ ꯑꯗꯨꯝ ꯃꯥꯟꯗꯦꯗ ꯅꯠꯇ꯭ꯔꯒ ꯑꯩꯗꯤ ꯄꯛꯆꯕ꯭ꯔ ꯌꯦꯡꯉꯣ ꯑꯁꯤꯒꯨꯝꯅ ꯃꯆꯨꯗꯣ ꯑꯗꯨ ꯌꯥꯔꯕꯣ ꯑꯗꯨ ꯄꯛꯆꯗꯦ ꯄꯛꯆꯗ꯭ꯔꯁꯨ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯛꯊꯛꯅ ꯒꯥꯏꯁ ꯍꯧꯖꯤꯛ ꯍꯞꯇꯥ ꯈꯔꯇꯪ ꯉꯥꯏꯔꯦ ꯌꯥꯝꯅ ꯇꯥꯡꯕ ꯆꯍꯤ ꯑꯃꯒꯤ ꯏꯚꯦꯟꯠꯁ ꯏꯟꯗꯤꯌꯟ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯍꯥꯏꯕ ꯍꯧꯔꯣ ꯁꯦꯟꯗꯣꯡꯁ ꯈꯔ ꯍꯟꯗꯛ ꯁꯤꯖꯟꯁꯀꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯔꯤꯕ ꯑꯗꯨꯗꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯗꯨꯅꯤ ꯏꯚꯦꯟꯠꯁꯇꯨꯒꯤ ꯅꯪꯅ ꯅꯪꯒꯤ ꯒꯦꯝꯁ ꯕꯦꯂꯦꯟꯁ ꯀꯂꯦꯛ ꯇꯧꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ 1xBit ꯑꯦꯞꯁ ꯑꯁꯤ ꯑꯗꯨꯒ ꯔꯤꯂꯥꯏꯕꯜ ꯁꯥꯔꯚꯤꯁ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯥꯏꯁꯦꯟꯁ ꯂꯩꯒꯅꯤ ꯄꯩꯁా ꯊꯥꯕ ꯃꯇꯝꯗ ꯄꯩꯁా ꯋꯤꯗ꯭ꯔꯣꯋꯦꯜꯁ ꯇꯧꯕ ꯃꯇꯝꯗ accepted bits ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯄ꯭ꯔꯦꯗꯤꯛ ꯁ꯭ꯀꯣꯔ ꯇꯧꯔꯒ ꯒꯦꯝꯁꯗ ꯄꯩꯁꯥ ꯊꯥꯔꯒ ꯑꯁꯦꯡꯕ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯒꯅꯤꯀꯣ ꯑꯁꯦꯡꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯁꯔꯚꯤꯁꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯃो ꯀꯣꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯒꯦꯝꯁ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ 66,000 ꯐꯪꯕꯤꯌꯨ ꯂꯤꯡ ꯑꯃꯗꯤ ꯀꯣꯗ ꯄꯤꯟ ꯇꯧꯗꯨꯅ ꯊꯝꯖꯔꯝꯒꯦ ꯀꯃꯦꯟꯗ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯕꯣꯅꯦꯝꯁꯨ ꯇꯨꯄꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯀꯦꯞ ꯑꯩꯈꯣꯏꯅꯤ ꯃꯥꯒꯤꯗ ꯑꯉꯥꯡꯕ ꯉꯥꯛꯇꯅꯤ ꯔꯦꯠ ꯕꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯔꯦꯠ ꯕꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯄꯤꯔꯣ ꯄꯩꯁꯥ ꯄꯤꯈ꯭ꯔꯣ ꯅꯪ ꯄꯤꯌꯣ ꯅꯪ ꯄꯤꯔꯣꯀꯣ ꯅꯪ ꯄꯤꯔꯣ ꯄꯩꯁꯥꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯃꯊꯥ ꯉꯥꯛ ꯁꯥꯔꯨꯔꯦ ꯃꯤꯒꯤ ꯍꯣꯇꯦꯜꯗ ꯆꯪꯉꯨꯔꯒ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯄꯩꯁꯥ ꯄꯦ ꯇꯧꯒꯦ ꯇꯧꯔꯀꯥꯟꯗ ꯖꯤꯄꯦꯗ ꯄꯦ ꯇꯧꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯖꯤꯄꯦꯁꯦ ꯁꯥꯏꯕꯔ ꯗꯥꯎꯟ ꯑꯣꯏꯔꯛꯑꯕ ꯁꯥꯏꯕꯔ ꯗꯥꯎꯟꯁꯦ ꯄꯩꯁꯥꯁꯨ ꯀꯥꯞꯄ ꯌꯥꯗ꯭ꯔꯕ ꯑꯗꯣ ꯃꯊꯥ ꯈꯨꯠꯁꯥꯗꯤ ꯃꯤ ꯃꯃꯥꯡꯗ ꯅꯪ ꯇꯣꯄꯤꯗꯤ ꯑꯩ ꯇꯨꯄꯤ ꯀꯥꯏꯅꯣ ꯑꯃꯠꯇ ꯎꯗꯦ ꯑꯩ ꯇꯨꯄꯤ ꯀꯥꯏꯅꯣ ꯈꯪꯗꯦ ꯅꯪ ꯃꯊꯛꯇ ꯎꯂꯤꯁꯦ ꯀꯅꯥꯒꯤꯅꯣ ꯑꯣ ꯑꯁꯤꯗ ꯑꯩꯗꯤ ꯀꯅꯥꯒꯤꯔꯣ ꯑꯗꯣ ꯁꯦ ꯕꯣꯅꯦꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯀꯥꯏꯗꯅꯦꯕ ꯖꯨꯗ ꯅꯠꯇ꯭ꯔꯒ ꯑꯥꯗ ꯀꯔꯤ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯕꯁꯦ ꯀꯥꯏꯗꯅꯣ ꯑꯣ ꯁꯣꯔꯤ ꯋꯥꯡꯕꯅꯤꯅ ꯉꯁꯤ ꯑꯩꯈꯣꯏ ꯀꯥꯏꯗ ꯆꯠꯀꯗꯧꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯄꯤꯕꯤꯔꯛꯄ ꯄꯤꯇꯔꯒꯤ ꯑꯃꯗꯣ ꯀꯔꯤ ꯄꯤꯇꯔ ꯑꯃꯗꯣ ꯍꯥꯏꯕꯁꯤꯕꯣ ꯍꯣꯔꯦꯟ ꯈꯪꯉꯅꯤꯕ ꯑꯃꯗꯣ ꯑꯗꯣ ꯈꯪꯉꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯔꯤꯚꯤꯜ ꯇꯧꯖꯔꯛꯑꯒꯦ ꯉꯁꯤꯗꯤ ꯁꯣ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝꯗꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯣ ꯑꯗꯣ ꯑꯩꯁꯨ ꯁꯣꯗꯤ ꯇꯧꯅꯤꯡꯗꯕꯅꯤ ꯑꯗꯣ ꯉꯁꯤ ꯁꯣ ꯇꯧꯊꯣꯛꯑꯗꯤ ꯌꯥ ꯅꯥꯕꯅꯤ ꯌꯥꯗ꯭ꯔꯦ ꯃꯥꯏꯁꯦ ꯑꯗꯨ ꯆꯠꯂꯨꯔꯒꯦ ꯃꯌꯥꯝ ꯉꯁꯤ ꯑꯃꯗꯣ ꯎꯠꯆꯔꯒꯦ ꯂꯣꯏꯅ ꯌꯦꯡꯉꯨ ꯃꯤ ꯌꯦꯡꯉꯤꯁꯤꯗꯤ ꯃꯤꯅ ꯌꯦꯡꯕꯕꯨ ꯑꯩꯅꯔꯣ ꯐꯨꯔꯛꯇꯅ ꯑꯗꯨꯗ ꯃꯌꯥꯝ ꯑꯥꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯆꯠꯔꯛꯀꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯗꯤ ꯅꯝꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯅꯤꯅꯀꯣ ꯎꯠꯂꯣ ꯍꯥꯏꯕꯅ ꯌꯥꯝꯁꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯀꯥꯏꯅ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨ ꯃꯥꯅꯁꯨ ꯅꯝꯒꯅꯨꯗꯤ ꯍꯥꯏꯕꯅꯤ ꯕ꯭ꯂꯣꯛ ꯅꯝꯃꯒꯗꯤ ꯂꯥꯛꯀꯅꯨꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯇꯨꯃꯤꯟꯅ ꯅꯝꯖꯔꯒꯦꯕ ꯃꯌꯥꯝꯅꯁꯨ ꯈꯪꯉꯝꯒꯅꯤꯕꯀꯣ ꯃꯤꯁꯛꯇꯣ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯏꯀꯥꯏꯅ ꯊꯥꯒꯠꯂꯛꯑꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯅꯣꯞꯁꯤꯅ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯩꯅꯀꯣ ꯃꯌꯥꯝ
ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯁꯦꯡꯕꯗꯤ ꯕꯣꯅꯦꯝꯒ ꯑꯩꯁꯦ ꯖꯨꯗ ꯑꯣꯏꯅ ꯆꯠꯂꯨꯕꯒꯤꯅ ꯀꯣꯏꯔꯨꯔꯦꯁꯤꯅ ꯇꯧꯅꯕꯅꯦꯕꯀꯣ ꯈꯟꯅꯕꯅꯦꯕ ꯕꯣꯅꯦꯝꯅꯁꯨ ꯖꯨꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯖꯨꯗ ꯄꯨꯊꯣꯛꯏꯅꯦꯕ ꯑꯗꯨꯒ ꯉꯁꯤꯁꯦ ꯃꯥꯒꯤ ꯁꯨꯇꯤꯁꯨ ꯂꯩꯌꯦ ꯍꯥꯏꯕꯀꯣ ꯑꯃꯗꯨꯒꯤ ꯁꯨꯇꯤꯁꯨ ꯂꯩꯌꯦ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯈꯨꯗꯛꯇ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯜꯂꯛꯄ ꯑꯗꯨꯁꯨ ꯑꯃꯨꯛ ꯎꯅꯔꯨꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯅꯤꯅꯀꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦꯀꯣ ꯃꯌꯥꯝ ꯂꯥꯛꯑꯣ ꯃꯣꯏꯁꯤꯕꯨ ꯀꯥꯏ ꯂꯩꯕꯖꯥꯠꯅꯣ ꯁꯣꯝꯗꯁꯨ ꯂꯩꯇꯦ ꯑꯣ ꯑꯥꯗ ꯂꯩꯕ ꯁꯤꯁꯤ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯌꯦꯁ ꯃꯥꯅꯦ ꯍꯥ Sida chalo. ꯁꯤꯗ ꯆꯠꯁꯦꯕ ꯅꯪ ꯆꯠꯂꯝꯃꯣ ꯅꯪ ꯏꯀꯥꯏꯕ꯭ꯔா ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯩ ꯁꯥꯏꯗꯨ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯅꯠꯇ꯭ꯔꯥ ꯅꯪꯁꯨ ꯎꯗꯣꯏꯗꯣ ꯌꯦꯡꯗꯣꯏꯗꯣ Nangi saido kanano. ꯁꯤꯗ ꯐꯝꯃꯤꯁꯤꯗꯣ ꯁꯤ ꯑꯍꯨꯝꯁꯤꯗ ꯐꯝꯃꯤꯁꯦ ꯃꯣꯏꯅ Nate. ꯑꯅꯤꯅꯦ Wow, dadani. ꯑꯅꯤꯅꯦꯕꯀꯣ Amara. ꯀꯔꯝꯕ ꯃꯥꯜꯂꯤ Gedda. ꯅꯠꯇꯦ ꯀꯔꯝꯕ ꯃꯥꯜꯂꯤ ꯈꯜꯂꯣ ꯅꯪ ꯐꯖꯕ ꯑꯣꯏꯅ ꯈꯜꯂꯣ ꯀꯔꯝꯕ ꯃꯥꯜꯂꯤ Pipara. ꯄꯤꯛꯇꯤ ꯄꯤꯛꯄ꯭ꯔꯣ ꯃꯥꯁꯦ Malida. ꯃꯅꯦꯝ ꯁꯤ ꯑꯍꯨꯝꯁꯤꯅꯦ ꯑꯩꯅ ꯑꯍꯨꯝ ꯆꯠꯂꯦꯕ 비디오 남미 가이기노. ꯉꯥꯛꯇꯪ ꯉꯁꯤꯗꯤ ꯌꯥꯎꯔꯁꯤꯗꯅ 비디오 남미제 가이기노. ꯅꯠꯇꯦ ꯃꯤ ꯃꯌꯥꯝꯅ ꯍꯪꯅꯔꯛꯄꯩꯅꯦ ꯑꯩꯁꯨ ꯏꯀꯥꯏꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯅꯦꯝ Yangi sila. Yangi sila. ꯌꯦꯡꯁꯦ ꯇꯨꯃꯤꯟ ꯆꯪꯉꯨ ꯚꯤꯗꯤꯑꯣꯗꯤ 이거 봐봐. 미서 우야. Kari tawre. ꯕꯣꯅꯦꯝꯅ ꯑꯃꯨꯛ ꯈꯥꯏꯖꯜꯂꯛꯑꯦ ꯑꯩ ꯕꯣꯅꯦꯝꯗ ꯅꯝꯃꯦ ꯌꯥꯔꯦ ꯃꯅꯦꯝ 돈이었는데 난 그래야 돼. ꯃꯅꯦꯝ ꯀꯃꯥꯏꯅ ꯇꯧꯒꯦ Amana. Ikaiba. Amana ikaiba. Amatasu khangre. ꯑꯁ ꯃꯅꯦꯝ ꯀꯃꯥꯏꯅ ꯇꯧꯒꯦ Kariro. ꯀꯔꯝꯕꯅꯣ ꯏꯇꯩꯃꯥꯗꯣ ꯅꯪ ꯏꯇꯩꯃꯥꯗꯣ ꯀꯔꯝꯕꯅꯣ ꯈꯪꯕ꯭ꯔꯥ Khangde. ꯈꯪꯗꯦ ꯈꯜꯂꯨꯅꯦ ꯑꯃꯇ 장비라 양 빵질 하자실라 어쩌실라. Chakre. Kaurage. ꯍꯥ Kaurage. Tema. Sidala. Sedkano. ꯌꯥꯔꯦ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯤ ꯃꯥꯅꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯅꯣ ꯍꯥꯏꯕꯅꯦꯕ Paraga. Puralchira. ꯐꯥꯕꯗꯤ ꯌꯥꯔꯣꯏ ꯃꯤ ꯐꯖꯅ ꯍꯥꯏꯅꯔꯒ ꯂꯧꯗꯣꯏꯅꯦꯕ Lauro. I dipamde. ꯅꯪ ꯄꯥꯝꯗꯦ ꯑꯩꯒꯤꯅꯦ ꯅꯪꯒꯤ ꯅꯠꯇꯦ ꯅꯇꯩꯃꯥꯅꯤ ꯅꯪ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯛꯀꯅꯨ ꯚꯤꯗꯤꯑꯣꯅꯤ ꯌꯥꯎꯔꯤꯁꯦ ꯀꯣ ꯑꯗꯣ ꯄꯨꯜꯂꯁꯤꯅ ꯁꯛꯇꯣ ꯍꯥꯏꯐꯦꯠꯇꯪꯗꯤ 이때만 너 이때만 강화봐 빡대고 아니지? Asi Taimara. 까무나 좀 미네해 너희 비디오도 남들이 야들 봐봐 이 사올까니 야쟤 뭐래 손도 펌으로 줘 미사하네 이 손도 펌하게 또 ꯃꯌꯥꯝ ꯎꯠꯇꯤ ꯎꯠꯆꯅꯤꯡꯗꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯅꯁꯨ ꯁꯥꯎꯔꯁꯨ ꯀꯔꯤ ꯎꯄꯥꯏ ꯅꯝꯗꯅ ꯎꯠꯄ ꯇꯥꯕꯅꯤ ꯉꯁꯤꯗꯤ ꯑꯥꯎ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯕꯅꯦꯝ ꯅꯣꯏꯅꯤ ꯑꯗꯨꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯔꯝꯃꯨꯀꯣ ꯍꯥ ꯁꯥꯟꯅꯧꯀꯣ ꯑꯃꯨꯛ ꯆꯠꯂ ꯂꯩꯔꯝꯅꯤ 쟤는 밤새 ꯂꯥꯛꯑꯣ ꯁꯣꯝꯗ ꯐꯠ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ 쟤는 밤새 야래 그동안 짤루라서 야래 마 ꯕꯣꯅꯦꯝ ꯇꯥꯜꯂꯣ ꯕꯣꯅꯦꯝ ꯇꯥꯜꯂꯣ ꯁꯤꯗ ꯂꯩꯔꯦꯕ ꯃꯁꯛꯇꯨ ꯎꯠꯂꯣ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯕꯀꯣ ꯕꯣꯅꯦꯝ ꯇꯥꯜꯂꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ 쟤는 밤마게 ꯕꯣꯅꯦꯝ ꯃꯣꯏ 야래 남마제 난 비디오다 남마게 파모 ꯌꯥꯔꯦꯀꯣ ꯁꯛ ꯎꯠꯄ ꯌꯥꯔꯕꯗꯣ 야래 파모 ꯅꯪ ꯉꯥꯏꯔꯤꯁꯦ ꯀꯩ ꯉꯥꯏꯔꯤꯅꯣ ꯉꯁꯥꯏꯗꯤ ꯐꯣꯟꯒ 푸ꯊꯣꯛꯇꯅ ꯍꯥ ꯅꯝꯕꯔ ꯉꯥꯏꯔꯤꯔꯣ Nate. ꯑꯩꯅ ꯃꯕꯤꯔꯒꯦ ꯍꯥꯏꯔꯣ ꯇꯧ ꯍꯩꯕ ꯕꯣꯅꯦꯝꯗꯤ ꯑꯃꯨꯛ ꯐꯪꯗꯣꯔꯕ 뭐냐면 난 마기 왜 그럴까 너희들 Oiba tarino. ꯑꯣꯏꯕ ꯇꯥꯔꯦ ꯉꯁꯤ ꯅꯣꯏ ꯗꯥ ꯄꯤꯇꯔꯒ ꯑꯩꯒ ꯀꯣꯏꯅꯔꯃꯤꯅ ꯃꯥꯒ ꯅꯪꯒ ꯀꯣꯏꯅꯔꯣ ꯌꯥꯔꯕ Nago. 8 7 1 6 6. ꯀꯣꯜ ꯇꯧꯁꯜꯂꯨ ꯌꯥꯔꯦ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯣ ꯗꯤꯂꯦ ꯇꯧꯊꯣꯛꯀꯗꯣ ꯑꯣꯏꯌꯦ ꯅꯪ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯊꯥ ꯁꯥ ꯂꯩꯅꯤꯀꯣ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯎꯞꯄꯣ ꯔꯥꯖꯀꯨꯃꯥꯔꯒ ꯊꯣꯛꯑꯦ Adudo. Bonem thaw. 오케이 나기도나 kay 타도가 Nana thado. kay 타오 하이노 지시에 타오 하이노 kay 타오 하이노 이모지가 합대로 랍상가 탐도이라 Nangi mamin. 여기 맘미
ꯅꯪ ꯇꯧꯕ ꯍꯩꯇ꯭ꯔꯣ ꯍꯣꯏ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏ ꯑꯥꯗ ꯆꯠꯂꯁꯤ ꯅꯪꯅ ꯑꯩꯈꯣꯏꯅ ꯆꯠꯁꯤ ꯍꯥꯏꯔꯕ ꯁꯣꯝꯗ ꯀꯥꯏ ꯁꯤꯒꯤꯗꯣ ꯑꯗꯨꯝ ꯐꯝꯃꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯥꯗ ꯃꯤ ꯂꯩꯇꯕ ꯃꯐꯝꯗꯣ ꯉꯥꯛꯇ ꯕꯣꯔꯦꯝ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯆꯠꯂꯨꯔꯒꯦꯀꯣ ꯅꯣꯏ ꯑꯅꯤ ꯁꯥꯟꯅꯔꯝꯃꯣ ꯀꯣ ꯑꯥꯎ ꯁꯣꯝꯗ ꯀꯥꯏꯅꯣ ꯐꯝꯃꯨꯔꯁꯦ ꯌꯥꯔꯦ ꯅꯪ ꯁꯨ ꯎꯠꯂꯛꯑꯒꯦꯀꯣ ꯌꯥꯔꯕꯣ ꯅꯪ ꯌꯥꯝ ꯎꯠꯆꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦꯕ ꯅꯪꯅ ꯌꯥꯝ ꯎꯠꯆꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦꯕ ꯌꯥꯔꯦ ꯃꯤꯒꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯅꯣ ꯀꯣꯏꯔꯣ ꯂꯥꯛꯑꯣ ꯀꯥꯏꯗ ꯐꯝꯁꯤꯒꯦ ꯈꯪꯗꯤꯌꯦ ꯃꯌꯥꯝ ꯃꯛꯁꯦ ꯌꯥꯝ ꯎꯠꯆꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝꯅ ꯐꯠꯇꯅꯁꯨ ꯈꯟꯕ ꯌꯥꯏꯀꯣ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯅ ꯂꯩꯖꯕꯅꯦ ꯃꯌꯥꯝ ꯁꯤꯅꯤꯗ ꯑꯗꯣ ꯑꯩꯅ GF ꯎꯠꯇꯕꯩ ꯃꯔꯝꯁꯤꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯝꯊꯔꯒ ꯍꯧꯔꯁꯤꯗꯅ ꯋꯥꯔꯤꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯃꯥ ꯃꯤ ꯂꯩꯌꯦ ꯏꯀꯥꯏꯌꯦ ꯉꯥꯏꯈꯣ ꯀꯥꯏꯗ ꯐꯝꯃꯁꯤꯅꯣ ꯁꯤꯗ ꯃꯤ ꯂꯩꯇꯦ ꯁꯤꯗ ꯑꯣꯏꯅ ꯐꯝꯃꯁꯤꯅꯣ ꯑꯗꯨꯒꯤ ꯐꯝꯃꯝꯗꯨꯗ ꯑꯩꯅ ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯎꯅꯕꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯐꯥꯔꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯉꯁꯤꯁꯤꯅ ꯅꯪꯅ ꯐꯥꯔꯁ ꯗꯦꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯀꯩꯒꯤꯅꯣꯕ ꯑꯗꯨꯝ ꯑꯩꯁꯦ ꯑꯅꯣꯞꯁꯦ ꯂꯧꯊꯣꯛꯑꯒꯦ ꯍꯣꯔꯦꯟ ꯃꯤꯅ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯉꯛꯇꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯑꯩꯒꯤ ꯀꯩꯅꯣꯁꯤꯕꯨ ꯀꯦꯃꯦꯔꯥꯁꯤꯕꯨ ꯑꯩꯅꯅꯦ ꯃꯥꯛꯇ ꯕꯣꯅꯤꯌꯝ ꯎꯅꯅꯤꯡꯉꯦ ꯍꯥꯏꯖꯕ ꯉꯥꯈꯣ ꯑꯩꯅ ꯕꯣꯅꯤꯌꯝꯗ ꯎꯅꯅꯤꯡꯉꯦꯅ ꯌꯥꯝ ꯍꯥꯏꯕ ꯃꯉꯣꯟꯗꯀꯣ ꯏꯕꯥꯅꯤꯁꯦ ꯕꯣꯅꯤꯌꯝꯒꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯦ ꯃꯌꯥꯝꯗ ꯍꯥꯏꯈ꯭रो ꯑꯩꯈꯣꯏꯅꯤꯒꯤ ꯎꯅꯕꯁꯦ ꯈꯪꯅꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥ ꯁꯨꯔꯒꯦ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯗꯣ ꯍꯥꯏꯕꯤꯈ꯭ꯔꯣꯁꯦ ꯀꯨꯏꯗ꯭ꯔꯤꯗ ꯆꯍꯤꯕꯨꯗꯤ ꯁꯨꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯊꯥꯁꯨ ꯁꯨꯗ꯭ꯔꯤ ꯑꯗꯣ ꯄꯪꯅꯣꯛꯇ ꯅꯣꯏ ꯅꯪꯅ ꯅꯣꯛꯒꯟꯕꯅꯦ ꯑꯩꯅ ꯅꯣꯛꯒꯟꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯗꯨ ꯃꯤ ꯆꯥꯅ ꯍꯪꯉꯩꯁꯦ ꯎꯗ꯭ꯔꯣ ꯑꯗꯣ ꯑꯩꯅꯅꯦ ꯕꯣꯅꯤꯌꯝꯁꯦ ꯎꯅꯅꯤꯡꯕꯒꯤ ꯃꯦꯁꯦꯁ ꯊꯥꯔꯨꯕꯅꯦꯕ ꯃꯉꯣꯟꯗ ꯀꯩꯅꯣ ꯕꯣꯅꯤꯌꯝꯁꯤꯅ ꯌꯦꯡꯒꯠꯂꯛꯏ ꯕꯣꯅꯤꯌꯝ ꯁꯤꯗ ꯂꯥꯛꯑꯣ ꯍꯥ ꯂꯥꯛꯑꯣꯍꯦ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣꯍꯦ ꯃꯤ ꯅꯇꯩ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯧ ꯂꯥꯛꯑꯣ ꯂꯥꯛꯑꯣꯁꯦ ꯁꯤꯗ ꯐꯝꯒꯦꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯃꯥꯁꯦ ꯐꯝꯒꯦꯔꯣ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯃꯥꯅ ꯃꯇꯩ ꯃꯥ ꯑꯣꯏꯕ ꯄꯥꯝꯗꯦꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯅꯠꯇꯦ ꯃꯥꯒꯤ ꯀꯣ ꯃꯥꯅ ꯍꯦꯛ ꯂꯧꯔꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯔꯕꯣ ꯌꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤ ꯌꯥꯔꯦ. ꯄꯨꯈ꯭ꯔꯁꯤꯔോ ꯅꯪ ꯄꯨꯅꯤꯡꯔꯁꯨ ꯌꯥꯔꯦ ꯉꯁꯤꯗꯤ ꯄꯨꯈꯤꯔꯣꯏꯁꯨ ꯀꯣꯏꯍꯦꯟꯁꯟꯗꯣ ꯏꯌꯥꯝꯕ ꯀꯣꯏꯍꯦꯟꯁꯟ ꯍꯥꯟꯅ ꯊꯤꯈꯤꯁꯤꯅꯨ ꯑꯗꯨꯒ ꯑꯩ ꯇꯞꯅ ꯇꯧꯁꯤ ꯀꯣꯟꯁꯦꯞꯁꯨ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯔꯣ ꯍꯥ ꯅꯠꯇꯦꯕ ꯏꯌꯥꯝꯕ ꯀꯣꯏꯍꯦꯟꯁꯟꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯁꯥꯎꯋꯦꯕ ꯑꯩ ꯑꯁ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯒꯦ ꯃꯉꯣꯟꯗ ꯑꯣꯜꯂꯔꯣꯏꯒꯦ ꯅꯨꯄꯤ ꯉꯥꯛꯇ ꯅꯨꯄꯤꯗꯤ ꯀꯟꯇꯦꯛ ꯑꯃꯗ ꯑꯁꯨꯛ ꯌꯥꯝ ꯌꯥꯎꯕꯗꯨꯕꯨ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯌꯦ ꯆꯠꯂꯣ ꯑꯗ ꯅꯪ ꯁꯦ ꯐꯝꯃ ꯂꯥꯛꯑꯣ ꯁꯦ ꯐꯝꯃ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯆꯠꯂꯒꯦ ꯆꯠꯂꯣ ꯌꯦꯡꯒꯦ ꯊꯥꯖꯒꯤꯅꯤ ꯏꯁ ꯐꯖꯩꯍꯦ ꯆꯦꯜꯂꯦꯍꯦ ꯆꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯧꯔꯣꯏꯀꯣ ꯅꯪ ꯆꯠꯅꯤꯡꯉ ꯆꯠꯁꯅꯨ ꯑꯩꯈꯣꯏꯗꯤ ꯀꯧꯔꯣꯏ ꯍꯥꯏꯁꯤꯅꯤ ꯂꯥꯛꯀꯅꯤ ꯈꯗꯛ ꯃꯗꯛ ꯌꯥꯝ ꯍꯩꯕꯅꯦꯕ ꯏꯁ ꯌꯥꯝ ꯁꯤꯡꯕꯅꯦꯍꯦ ꯕꯣꯅꯦꯝꯁꯦ ꯅꯣꯏ ꯈꯪꯗ ꯇꯣꯏꯅꯦ ꯕꯣꯅꯦꯝꯅ ꯃꯔꯣꯜ ꯑꯃ ꯏꯔꯥꯡ ꯇꯧꯈꯠꯂꯛꯄꯅꯦ ꯁꯣꯝꯒꯤꯅ ꯏꯔꯥꯡ ꯇꯧꯈꯠꯂꯛꯄꯅꯦ ꯑꯩ ꯀꯩꯁꯨꯝ ꯏꯔꯥꯡꯒ ꯇꯧꯖꯗꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯉꯁꯤꯁꯦ ꯕꯣꯅꯦꯝꯅ ꯅꯨꯄꯤ ꯑꯃ ꯎꯏꯌꯦꯕꯀꯣ ꯁꯣꯝꯗ ꯃꯥꯅ ꯑꯃ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯤꯅꯦꯕ ꯃꯥꯗꯣ ꯌꯦꯡꯉꯣ ꯑꯥꯗ ꯐꯝꯃꯒꯁꯦ ꯃꯥꯒꯤ ꯃꯆꯥꯊꯣꯏꯗ ꯐꯣꯟ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯑꯥꯗ ꯃꯅꯤꯡꯗ ꯐꯝꯃ ꯂꯩꯔꯤ ꯕꯣꯅꯤꯌꯝ ꯂꯥꯛꯑꯣ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯎꯕ꯭ꯔꯕ ꯃꯥꯁꯦ ꯁꯥꯎꯗꯕꯅꯤꯗ ꯃꯥꯒꯤ ꯈꯗꯛ ꯃꯗꯛ ꯑꯃ ꯂꯩꯕꯅꯤ ꯌꯥꯝ ꯁꯤꯡꯗꯤ ꯁꯤꯡꯕ ꯁꯤꯁꯦ ꯑꯣꯏꯅꯩꯔꯕ ꯆꯟꯕꯤ ꯂꯥꯛꯑꯣ ꯁꯤꯗ ꯃꯔꯦꯝ ꯀꯩ ꯁꯥꯎꯏꯅꯣ ꯀꯩ ꯁꯥꯎꯏꯅꯣ ꯃꯩꯇꯩ ꯃꯌꯥꯝꯅ ꯉꯥꯡꯈꯤꯕꯩꯔꯣ ꯅꯠꯇꯦ ꯀꯩꯒꯤ ꯆꯥꯅꯤꯡꯕꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯤꯒꯤ ꯂꯝꯁꯤꯗꯗꯤ ꯁꯥꯎꯈꯤꯅꯣꯏꯅꯤ ꯑꯩꯈꯣꯏ ꯂꯝꯗ ꯁꯥꯎꯈꯤꯅꯤ ꯁꯥꯎ ꯒꯦꯝ ꯁꯥꯟꯅꯗ꯭ꯔꯕ ꯃꯆꯥ ꯊꯣꯏ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯣ ꯑꯩꯒꯤ ꯅꯝꯕꯔꯗꯤ ꯂꯧꯔꯔꯣꯏꯗ꯭ꯔꯣ ꯅꯝꯕꯔ ꯂꯧꯈ꯭ꯔꯣ ꯑꯣ ꯂꯧꯗꯔꯤ ꯅꯝꯕꯔ ꯂꯧꯔꯝꯗꯥꯏꯁꯤꯗꯗꯤ ꯁꯪꯒꯠꯂꯛꯏꯅꯦ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔꯗꯤ ꯏꯇꯩꯃꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯀꯣ ꯀꯩ ꯍꯥꯏꯅ ꯁꯦꯞ ꯇꯧꯒꯦꯕ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯗꯣꯏꯅꯣ ꯅꯪꯒꯤ ꯃꯃꯤ ꯏꯁ ꯇꯧ ꯏꯇꯩꯃ ꯍꯥꯏꯅ ꯁꯦꯞ ꯇꯧꯑꯣ ꯌꯥꯔꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯕꯣ ꯚꯤꯗꯤꯑꯣ ꯈꯪꯗꯦ ꯈꯪꯗ꯭ꯔꯤꯌꯦ ꯑꯩ ꯁꯥꯎꯔꯗꯤꯀꯣ ꯑꯩ ꯆꯦꯟꯕ ꯇꯥꯔꯦꯅꯦ
ꯆꯦꯜꯂꯗꯤ ꯅꯪ ꯖꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯁꯨ ꯖꯨꯗ ꯆꯠꯄ ꯉꯁꯤ ꯉꯝꯃꯔꯣꯏ ꯖꯨꯗꯤ ꯁꯦ ꯉꯁꯤ ꯆꯠꯂꯔꯣꯏꯁꯦ ꯊꯦꯡꯉꯦ ꯌꯥꯔꯦ ꯇꯧꯔꯕꯅꯤꯀꯣ ꯅꯤꯀꯤ ꯏꯇꯩꯃꯥꯅ ꯁꯦꯠꯇꯣꯏꯁꯦ ꯑꯁ ꯀꯣꯜ ꯑꯃ ꯇꯧꯁꯜꯂꯦ ꯈꯨꯁꯤꯡꯗꯤ ꯔꯣꯡ ꯅꯝꯕꯔ ꯄꯤꯔꯝꯃꯣꯏ ꯅꯤꯀꯤꯁꯨ ꯍꯣꯔꯦꯟ ꯀꯛꯈ꯭ꯔꯣ ꯑꯗꯨꯒ ꯀꯣ ꯀꯛꯇꯣꯏꯔꯕ ꯃꯥꯛꯁꯦ ꯑꯗꯨꯝ ꯅꯝꯕꯔ ꯀꯛꯄ꯭ꯔꯣ ꯅꯪ ꯏꯇꯩꯃꯥꯗ ꯈꯥꯏ ꯂꯩꯔꯝꯅꯤ ꯅꯪ ꯀꯣ ꯌꯥꯔꯦ ꯁꯥꯎꯔꯛꯀꯅꯤꯀꯣ 이때만에 하이가는 능 이때만 하이드지 그만 하이드 봐 이쇼르니 하요 난좀 보모 한번 이거 난 4월 잡히다 가이기나 가요 하시기도 나랑 아이는 맘이 그ring에다가 이제 가는 거 하지기 맘들에 아주스 사우닝에 아이디 세 야래세 아두 사오베도 호렌 너희 야뭐 거엠선가 하영 넌기 버데네버거 아 버데시다 아이기 비도시디 버데 놈에 아이 하영 농아제고 아 아이 밑에 아도만 우에고 호이바 아스 야래세 나 아두 땅 칼레이버거 아두 호렌 나 아코이니 찰 할거도 너희 나토이 마가 가 우나레드나 아두가 할거이도 아두다 넌기 드레스 게 밤기도 칼루라세 거 내때 마나 레디니 해예 레비르기 에이 야드라 그리 kay pamino nang kay siningino 앨범 기 나 알범 마이 알범 주 떠들어버네 oh album 마이 gite 영상 놈이시더네 알범 떠들어버네 마 hoy le kay no ngasi ama hita 비 핵 야우드라바 난 시레 난 nupi adum jam phawna budu album macha amta tawse haibada yarakta mi kana lege ai yam nangi na am ko em san lei ai lei ching da ka ching thoro ai tawge 뭐거이 굽나 어이라디고 nate ma thu tawse hai ro 나때 뭐거이 굽나 떠라디 아이부 가우톡라디 nate ma di 가오라니 nate ma di office chatpani na ko ma ya de ba thabak chatpani na ma sangoi ba ado yausang de hoi ado nang birthday to hayang kawloi dro ingona nei inam itay ma nei maring maronda kay hay ba atay ngasi dagi ay nahan dagi nang ay kawlo gi hay ba digo ay nawanda atay do 그리 ay wanda pure nalo haji ma may nalo 날로 ma ay kape 그리요 nawanda musuge do ina Rem, nang itu pito so na piko cameraman. Sira ni ma. Piro chalo. Nata ka ai no. Nang no piro. Adi ito yang kiyama to bro. 레티 기에바 Ano? Apa kano manang piro chalo. Ah, pada si to re. Ani to mo piro. Kada no piro ya bro. Kada no piro hai nai mo si de kai gino. nai wala lu tau du je kai gino hai ro doi di. Oi no hai da. 아이 참닝에고 Ado. Tema se ke dong pusalak sige. Nang 난기 비 원닝에고 Eh, tapi ini aku ini fauna bese. Kuidri ba. Video su namme ko. Mayam su 아두도 난나 부닝바 matamda. 마탐다 Sabara. Wa hodik bodi fauna bese kuidri ko. Ka lera ganda. Fauna budo. Sahi ama phadri tha ama su phadri. Instagram da fauna bune. Kuni ja. Nang di maram dagi. Mana Do ma ay man khajilat pa. Didi pura sila. ma su ne. Ma su video namme ba koi do na. Kamra. Mana ma di nang kyam kui do nam video nam. Kui re. Sahi akong kaya man. Ma di kui ram ne ba ai ma gi video ai la khana yenge ko. Ai big fan ne ko. Ma do. Nang di yang mo ay khangi. 원래 무슨 위드리 Phone ni do kaya. 심성 하이라 Samsung na yo, Samsung na tre nang ito. 아 Samsung. 삼촌 삼촌자 Yan na tay mau. Pada adum no na yun eh. Banyam. Nga ba kana to kay. Ngasay sui ba naman nungai ma ro ya ba to. Ano na tay masaya kamay to kay. Nasak pajabra. Nataga sinduwa jero. 그리로 Sinduwa jero ba. Ato point sak pajadradi ato point ni nga sira. 지수야
야예. 내려가. 잘해. 아두디. 가자 브랜드 그만 또 하러 봐. Ngầu 거의 ngầu có mai gì nè bọn em là pa mi sẽ ngầu bên nupi nó xóm đó lùng một nó thôi camera bên thôi nó thì ada ทวนกันเลยแกแล้ว Để ông bớt tao vợ camera bên thôi 니키 그 박자 되네요. 나 하이도 콜 tàu này video call thằng này đi ai gần nắng cái hai rồi này thằng này với thằng này tôi dùng những muốn ngon đã cái mà nó anh nó út pi vào đó video call ta 난 찾아줘. 그 콜프링 한번 떠보도 아두다 이 또공 강물 그 또니가 미래 같더라 봐 아두나 때 마다 아까 그 비지 얘기가 레이 자 같이 소개나 콜 또보다 낭나 뭐 video call thằng này tôi đi xe mà. 스탑 매야 뭐 우리 두디 năng là cái xe cái nào rồi xe cái nào rồi Anh này bà à 아버님은 비디오 콜 떠보나 보도 xe cái nào rồi Xin là không để bà xe em tự ở lầu này xe em tự ở lầu này 맛이 강그레 ni năng 지은 거 지năng năng là trò Má này đây xe cái nào Peter này à đây xe cái nào rồi Không để hả đi đi Năng rõ 까 이거 깜 디퍼런스 lấy cái gì mà à chúng cái năng chúng tập rồi sao xe cái nào nó hay rồi đi Năng này à đâu cái gì à đâu nào anh đó anh nói Năng ra thì anh không để bà 하는데 계속 강한 기로 해봐 cầu thì cầu khi bên đi con anh luôn đã cầu cái này năng làm tần lên tim mẹ một nào vậy 야 답네 다시 게 인상 잘 bên nhà đập vào cái gì Ồ lê nhịp pi mày làm nè nhịp pi mày làm nè Sao hay là bà sao hay là bảo 그럼 자로서 아이 뿡 탱절래 아 주도서 자로 제 함네 봐 너희니나 탱한다나 알레오 má hỏi rồi du cho chơi nè 헐 Dù ta chặt xe ai bà Nó là 주도 thanh 제 함네 봐 anh chơi lắm xe ta xin lo ngasi ta xin lo Năng này thanh ăn lắm à ngasi 프로그램 제 낭나 구닥다 실락베네 봐 아두기네 봐 미미 주도 저거도 뭐 Mà là à đúng là thanh ăn bà ai nói cái kun đó là à cái đôi đi à bra Dạ ngasi mag là cái nơi đã Peter đã hỏi phụ rồi hay ngasi mag Mới thì boarding ra đúng là đấy bà à boarding cái này anh nói dùng ngasi phụ rồi hay đôi đi 야야 라라 자스 라 아이 탱해 라 마티 떨어 누 보냄가 Quả này ngang cái nó 마티 ngata ngatra 아이가 똥아시라 나트가 나테 마가 똥아시라 Không gì đó 아이 미담기 라라라 사슬라 보냄 그이노 ngasi 그놈 떠래 보냄 제 달래워 생봐 Cái đi rồi nơi của nhà sẽ sao vậy anh phụ tài mà sẽ 얌 갓네 nơi ngasi đã cái smile tao cái đi cái máy lưới nha rồi nó hay bạn Cái gì to rồi 나 또, 아이도 라이 칼로 와봐. Ngarang to Ai tumma sung ngang 피터 회다 아이도 로홍가 라이 칼로 낭 라가다 스마이 비디오 넘바. 나 아빠 한번 더 Hả? 메뉴원. Lớn quá rồi kìa 왜 먹어? 까디. 넘바. lưỡi cái buồn nhiều. 막 이제 블록하는 남미 보냄 프로 아이 니 마나고 아도 보냄 ngasi 블록 시디 보냄 아코니 주드 찾기나 칸만해 봐 시니 비지나 아 내방이다. 예 낭는데 쿠닥 프로그램 제 쿠닥다 실라가 마탄도 그냥 보라게 보냄 주다. 용아마 우 얌라우간 버도 아도 도이나 아도 뭐가 불랍 탐전 그러게네 칸만해 봐 보냄. 난 까리노 아이스크림 먹게 알짝하게 하이노 Mana lấy vợ 낭주 빨리 레비오 버레 나라디오 뭐 마나 하뇨 아이가 나는 능지 하요. 아도다. 아 그만 들어. 아 그만 들어. Chân lo 이제 너희 땅이야. 이따 마세 아이나 푸더래. 그러기나 마 아이나 아이스크림 내. 엄마는 그노 미는 레비부도 낭나 낭 레이 하게 Nó thế Mà sao Mà đừng gì 시작하시 너 아빠 있잖아 부터 갈게 거 아너 잡을 통이네 그래서 제게 하닝에게 잘라지 아로 이거 있는 mà thì ngày đó bạn làm bạc nó không nói bụng đi nó truy rồi bạn sẽ đóng video nó phải nhớ cái 뭐래 낭 녹비라 기누어 가요 나때 막 걔놈 땅 한지 Ado video na minara kani do ko ke video na mahaning nagpado may ames comment haro
คนที่บดีจ้านี่เขาก็ไม่เห็นได้อันนั้นสิได้ตัวเลยวันนี้แม่อัมสินะ mayamsu Mana tadi? Tengok. kino Mana kengangin tadi tengok ba? Jangan isi dia. Jangan isi dia. Ada yang jangan ya. ado mayam ngasi gi video si swipe lo salage ko ado ngasi swipe lo salage yam kuina di una ning mane pak una bo phang de ba ma jo thabak chat ki bagi una bo phang de ba tar ngasi sina ma thabak sang bagi ma jo program se athu e kere program se kutak ta ma na silak pa aw bone ma kuni ji ju de chalu ge na to mane ba bone ma ju de chatning e ha bi ge ju de chalu ge to bane as yam harau re ado mayam video se swipe lo salage ngasi gi di aduga mathang gi blog kai to ge have do mayam na dum comment da ha bi ro ko bet comment di bonem bet comment la khan da bi hayo Ha? bet comment Bet kamen. Hek lakhan tadi. bet comment la han ganu hayo bet comment se pirak kanu hayo Bet kamen sa. Pi kanu pi rasu tidak pi. Tema ka ko. Kamu ka kamen hek harapa. kari no hek thara ba dikin Harapa. bet comment hai ro Kamen da harapa di. Ayo kamen. pirak kanu hayo Pi kanu ya. Kalau si keceng. Rồi mẹ ngasi đi cho là cái thing nghe mà nó nốc mà nó maro là mà nốc pane ai nó maro là mà nốc pane bonem nó maro là mà ya bne gyan ta dre Babai tu mau video dah. Baba. mẹ mà đi mà si video se swai lo chala ke akoi ju chana ba taw ke ko ado mathang gi blog se ma ka ke namu ge have to adum namjara ke aduga akoi ni thing na ki ba se kamai thing na ki no ha sa ju ma na de hai gre ba ko akoi ke Instagram da phone ki bane ba mana bonem to unani nge hai ba ko first comment ma na pi bi rak ba ado akoi na ke hai ni ai ju ma gi big fan ama oi ru bane na ko thai na ki ado hojik thing na re hai ba ta re kaya hai do no ju kyan ta di kai na ngasi gi blog se dum thagat ke mayam asom da ju blog kan na tawri ma gi ado mayam lo sa lagi ngasi gi blog se Lucy